ꯉꯁꯤ 2025 की मदर्स डे की प्रोग्राम असिदा अखोई चैनल साइंस एंड रिलीजन मणिपुर सिंजरीबा मसिदा मयाई तांगोंद लेंजनबिरिबा इकाई खुमनजरबा ngasiगी सिगेस होइना लेंबिरिबा काका राजेन अहंना अहमक्तदा तुलुंगना खुमजरी मथंदा थौमसिगी प्रेसिडेंट होइना लेंजनबिरिबा सीनियर सिटीजन्स एंड इंटेलेक्चुअल एसोसिएशन नंबरगी प्रेसिडेंट होइबिबा ओजा बाबू मुसैहंना तराम लोकसभा इकाई खुमजरी मथंदा गेस्ट ऑफ ऑनर की फमम नांग लेंजनबिरिबा अयamba सामो मुसैहंना खुमजरी वेलकम तौजरी मखा तारपदा ngasiगी thawmasi mother's day ga mai lenana ayagna lingbi ebisinda wafam amali ta thamjage ahambada post vacancy khara lei mayam madu apply tawbiningba yaubra post koi adugumba makhali post du pam apam pawi pamjai kai post no aduga ma duty kai tawgal no haibana singmado sangjani post si yap chawba managerial oiba post ni aduga post asi gi service ki award 24/7 ni makha kai kero hangbiningba logodoriba hujike post ase manipur government gi makha daleriba law and regulation gi makha chap manabra manadabra habisu post lawdinu manda thamjani हाइबा पोस्ट सरकार अमत्ता की मखादा लैबा पोस्ट नते सोशल डेवलपमेंट सोशल ओइबा अदुगा इंडिविजुअल ओइबा पोस्ट ngaktani alkum kaya service wagadoino aduga magi akogi salary nata onerim sina kaya sabigadoino hello हाइबा पोस्ट आई सब बांग हाइजे 24/7 ni aduga mangonda Sunday and holiday leite relaxation kayuba mata leite aduga amuksu festival lakanda magi komthokada haga amu hena chilli festival aba lakpa kanda amu hena mangonda achauba sangdaba asinba mayam lei adugi matakta amuksu anai officer dugi kanagumba khara anai yaw kanda मधुपुनवाकी सर्विस हजकी पोस्ट असिना तौगदबनी असिगी मथक्ता मुक्सु खना जाइनबा याबा अदुगी संगाइननबा कंप्रोमाइज माना तौगदबनी अदुगी मथक्ता मुक्सु इमुंग अदुदा लैता लाय अवाना थेंगनागसु माना मांग थागा मदु फेस तौनगदबनी अदु हाइबा पोस्ट असे अतै कैसु नते मदरहुड अबे पोस्ट नि अदुना मखा ताबदा इन मयामदा थमजनिंगबदी ममा ओइबे मना लौइबा दाइसे रेस्पोंसिबिलिटी कयाम यामना पाक चावबगे हेबिदो साइगी मयाम हंगबिबा आइना खुंबिबेदो दम खनबिरो खुदम ओइना ममा सी युम पालाकांदा अंगांग अमा लेरनी अंगांग दुना अहिंग चुपा ममा सिदा नैदना खोम थक्तना खोतन तौबा मतमदा ममा दु तुमम जाबम खंगपोते अंगांग सिनारे ममादुना जस्ट लाइक ए नर्स अंगांग दुगी सेवा तुम तौगनी इमुंग दुगी नुपा दु नारे अदु सुबाना जस्ट लाइक ए नर्स माइ नुपा दु सेवा तौगनी अदुगा इमुंग दुदा लाइबा इमुंग दुगी मको हेड ऑफ द फैमिली दुगा अतै मखा ताबा मागी मचा सिंग मागी मसी मनाव सिंग नुपा मसेन आना लेबा नुपा दुगी मसी मनाव सिंग खनबा चैनबा नुगाइनदबा यावगसु मदु पुनवाकी संगाइनबसे मागी दायित्वनी अतोपा मनमु
ꯂꯩꯀꯥꯏꯒ ꯏꯃꯨꯡꯗꯨꯒ ꯂꯩꯅꯒꯗꯕ ꯃꯔꯤꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯗꯥꯏꯇꯅꯤ, ꯃꯥꯗꯔꯁꯤꯒꯤ ꯗꯥꯏꯇꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯥꯡꯗꯨꯅ ꯆꯥꯎꯔꯀꯥꯟꯗ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯗꯥꯏꯇꯅꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯗꯥꯏꯇꯁꯦ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯕ ꯂꯩꯀꯥꯏꯗꯨꯗ ꯅꯨꯄꯥꯗꯨꯅ ꯆꯤꯜꯂꯒꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯁꯨ ꯃꯥꯒꯤ ꯗꯥꯏꯇꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ, ꯂꯩꯀꯥꯏ, ꯁꯃꯥꯖ ꯄꯨꯝꯅꯃꯛ ꯃꯔꯤ ꯇꯠꯅꯗꯅ ꯊꯝꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯩꯕꯁꯨ ꯃꯍꯥꯛꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯆꯤꯡꯕ ꯄꯣꯁ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯟꯗꯦ ꯍꯣꯂꯤꯗे ꯑꯣꯏꯔꯒꯅ ꯈꯔ ꯀꯣꯝꯒꯗ꯭ꯔꯥ ꯍꯥꯏꯔꯀꯥꯟꯗ ꯁꯟꯗꯦꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯇꯧꯔꯒꯗꯤ ꯄꯣꯊꯥꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯄꯣꯊꯥꯕ ꯀꯥꯟꯗ ꯃꯗꯨ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯒꯗꯕ ꯁꯦꯕꯥꯁꯨ ꯃꯥꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯁꯪ ꯂꯥꯛꯑꯦ ꯈꯜꯂꯣ, ꯆꯥꯛꯀꯧꯕ ꯂꯥꯛꯑꯦ ꯈꯜꯂꯣ, ꯎꯁꯣꯞ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯈꯜꯂꯣ, ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯐꯤꯔꯣꯜ ꯃꯣꯠꯂꯀꯥꯟꯗ ꯁꯦꯝꯕ ꯆꯥꯝꯕ ꯁꯨꯕꯁꯤ ꯀꯅꯥꯅ ꯇꯧꯒꯅꯤ? ꯃꯍꯥꯛꯅ ꯇꯧꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯊꯣꯛꯑꯒꯁꯨ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯒꯗꯣꯏꯗꯨꯁꯨ ꯃꯍꯥꯛꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯥꯒꯤ ꯑꯉꯥꯡꯗꯨꯅ ꯅꯥꯔꯕ, ꯃꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯗꯗꯅ ꯑꯉꯥꯡꯗꯨ ꯃꯁꯥ ꯁꯥꯕꯗ ꯁꯦꯕꯥ ꯇꯧꯗꯅ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯄꯤꯊꯛꯀꯦꯔꯥ, ꯃꯇꯤꯟꯗ ꯂꯦꯛꯀꯦꯔꯥ, ꯑꯣ ꯅꯠꯇ꯭ꯔꯒꯅ ꯅꯥꯟꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯉꯥꯡꯗꯨ ꯁꯪꯕꯗ ꯇꯨꯝꯕꯒ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯃꯃꯥꯁꯤꯗ꯫ ꯑꯗꯨꯅ ꯃꯃꯥꯁꯤ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇꯁꯤ ꯃꯃꯥꯗ ꯂꯣꯏꯅ ꯂꯩ꯫ ꯑꯐꯕ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯁꯦꯝꯕꯗ ꯑꯐ ꯑꯐꯕ ꯃꯆꯥ ꯂꯣꯏ ꯄꯨꯊꯣꯛꯄ ꯉꯝꯃꯦ꯫ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯣꯏꯗꯅ ꯂꯪꯗꯅ ꯂꯩꯔꯕ, ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯂꯩꯔꯕ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯦꯡꯁꯤꯟꯗ꯭ꯔꯕ, ꯑꯉꯥꯡꯅ ꯀꯔꯤ ꯇꯧꯔꯤ, ꯅꯨꯄꯥꯅ ꯀꯔꯤ ꯇꯧꯔꯤ ꯈꯪꯍꯧꯗ꯭ꯔꯕ, ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯗꯥꯏꯇꯅꯤ꯫ ꯃꯆꯥꯁꯤꯡꯗꯨ ꯆꯥꯎꯔꯀꯥꯟꯗ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯇꯅ ꯅꯝꯕꯔ 4 ꯀꯥꯞꯄ ꯆꯥꯕ, ꯌꯨ ꯊꯛꯄ, ꯅꯤꯁꯥ ꯆꯥꯔꯒꯁꯨ ꯃꯃꯥꯗꯨꯒꯤ ꯗꯥꯏꯇꯅꯤ꯫ ꯃꯄꯥꯁꯤꯡ ꯑꯗꯨꯒꯤ ꯗꯥꯏꯇꯗꯤ ꯑꯉꯥꯡꯁꯤꯡꯗꯨ ꯐꯔꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯄꯥ ꯂꯧꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥꯏꯕ ꯇꯥꯏꯇꯜ ꯑꯗꯨ ꯐꯪꯕꯗꯨꯅ ꯃꯄꯥꯒꯤ ꯗꯥꯏꯇꯅꯤ꯫ ꯍꯣꯠꯅꯕꯗꯤ ꯃꯥꯗꯔꯅꯤ, ꯇꯥꯏꯇꯜ ꯂꯧꯕꯅ ꯐꯥꯗꯔꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕ꯫ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩ, ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯡꯅ ꯃꯇꯝꯁꯤ ꯂꯧꯖꯔꯔꯣꯏ꯫ ꯃꯇꯥꯡꯁꯤꯗ ꯑꯩꯍꯥꯛ ꯉꯁꯤꯒꯤꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯌꯥꯝ ꯍꯪꯕꯤꯅꯤꯡꯕ ꯀꯣꯏꯁꯟ ꯂꯩꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ꯫